Manipur Top Channel की माइकई की मरुओइबी इ पाउसंग मैम थमजरी अहानबदा मरुओइब पाउ खरा ओइना कुकी न कापसिलकपद लौक सुब अहल अमा खुदांग पांदुना सोकली SSB की बंकर मयाद नोंमैना पालबस मरु अमा फाउब हलगा कापखिदि मतम सान कुकी न मैदि ओनसिलग नोंमै अमसुम बॉम्ब सिंब कापसिंदुना अटैक तोरक ताखिद्रब तुंदा PR मनुंगी अहानब थोक थाउदो ओइना लौ सुरिङै नोंमै कापसिलकपद मैतै लौमी अहल अमा मखुदांग पांदुना सुकली थाउदो ngasi nungtil pung ahunga minit taraga marum tarakpada moirang police station ki manung sanba phobala awang leikai ge nakna leipa high canal loisilak paloku na thokibani nongmai maru na oi thangbu khudang gi mathak ta panduna soklaba ahal adugi maming ningthaujam berense humpu kawi ma hauji hujik Bishnupur district hospital lo pukhatuna layangki thawok thokpam dagi phanga paw gi matung inadi lakol adura lawmi kya ma lanna law surugali Soktuna laikat nari banding thousand beren sumak labukta law suduna lay makna law suri ba mapam aduragi meter tararom tamak salaga SSB gi bunker amasulay automatic numaina kablak pagi makol mapalom taki tanjadur ahaladu numaina pali heba khangnaki adubo bunker adu miya mungak senna bani haini laidiba central forcing adu numai maru ama phawba kaptuna khudan kidi numai kaplam libasing adu long canal sangsilak kapa oiramgani haini lawnari haujumaki oinadi karamba mafamdigi miyoi kyana nongmai kaplakhibano amasum makhoi kadomda nanthokheino haiba sapsana khangmamdri hospital gi phongma paun hai lawmi esi gi khudang na panba nongmai maru adu sarana tragana te bor gi maru nati 303 rifle gi maru oirabe nongmai maru aduna khudang adu phawdoktuna sakri aduma pumha thoina khudong thiningai makti oidre hari Nomai kapsilakpadigi lawmi ahal ama sokle haiba paw phangmarigi Bishnupur district police commando gi kangbuk sing mapam adu sangsilakhi thawdo odu thokraba tungda maikai kyadigi nupi nupa sing lambi de thokna rakre khudak tagi Tidim lambi thingduna protest taw bhawkre makhata ba paw ngainari ari amaromdana miyoi taraga taruk nonu COVID-19 positive oire punna yangkai suri Laibas ki mapam punamak COVID-19 gi anopo web ama tamna sandorakli Manipur khakta ngasi nauna miyoi taraga taruk positive oire makhoi taraga taruk asi tharaga state asi goina COVID-19 positive oiba mi gi masing yangkai sukri official laiba paun hai ngasi miyoi taraga taruk positive oirakpa adugi manungda Nipan Imphal East tagi ni taruna Imphal West district tagi ni aduga amamam na Bishnupur amasum Tenapal district tagi ni nauna positive oirakhi basing asi phanglak pas yauri loinana aduga Masa check tokfokor positive oirambasi yauri makoi mal symptom ni amasum mayum da isolation tawraga leidna ba pawtak piraga harankre covid ke laisat asi tapna Manipur da su wangkhalakpana maram oiraga mipum khudima face mask uppagi tangai pataba laidi maruin school tamli ba angang sing masada anai loina basing amasum ahal oibising section ba tangai phati ari amaromdana Manipur da anauba lenga ama siamnaba matam lairabanina athuba matam da lenga ama siamnaba sungani TS Setrapata Manipur Anoba Lenga ama Siamnaba MLA sing group Semnai Habiki Pautai Aduga Anoba Lenga ama Siamnaba Delhi the Gimi Tarakani Habstai Aduba Ehaki di Pauta Bangaktan Ehak Isadi Mashida Sungyao Yauzati Anoba Lenga Siamiki Matang Ehaki Mod Pibasumdi Lengak Siam with MLA Singasu Ayaku Yahondre Ayak the speaker or in assembly the Pamlagaladi Hina Manipur Legislative Assembly speaker Toxom Setrapatana Fontokri Wapam mas yes school hero hanba laikai de leba Sri Gopinath mandap ki nauna saba mandap ngasi yes school assembly constituency ki MLA oibitana tana Manipur Legislative Assembly speaker ki thaus puri ba thoksom saitrapatana sangaduna miyamda kushinana ba tharomga mari lenana permission hambo wangi pakum piraduna mangna phongtokibani Speaker Saitrapatana Makhatana Pungdukibada, Manipur Anoba Lenga Amasiam Nabamatam Lady Banina, Atupumatam Lenga Amasiam Navakana Hona Huda Yadabana, Madam Oeraga Atuba the Lenga Amasiam Sumi, Loinana, Lenga Siam Nabohonavada, MLS in a group in a biggie pauxum yam Natanari. Mahak Masamak the Assembly the Pamli Maramna, Lengak Siam Navasian Song Bashida Yakshin Yadabana, Anoba Sakar Siam Bigi Matang Sapsab Wapum Tambadi Sumlot, Aduba Miyamgi Mihud Oedi MLS in the Sumiyamgi Ihul Kanga Tavak Torakan Taze, Housing Assembly suspended animation Tauduna, PR Tamli Basisu Akaknava, time frame Lebanina, Soidanamaki Atupumatamda, Ahong Bama Sodana Lakanit Hazehena, Speaker Saitrapatan. Auna Makatan High. Ngasi sangaduna miyamna kushinariba mandap asi MLA local area development fund gi sagadabane dubo asoeba khra laikhibadigi MLA gi mekedi gi senpam putoktuna sabane hanis pungtuki
MLA Saitrabataagi Masagi Sanpamdagi Nauna Saba Mandap Sangabigi Tharamuda Yeskul Naharul Singlup Maruki President Asem Amuba Manipur State Kala Academy Awardee Asom Tampa Yeskul Naharul Singlup Maruki Secretary Laisam Pradip Amadi YBO President Sorokhaibam Sarasandra Mathangshina Sib Guest President Amadi Guest of Honor Oina Saruyaki Amarumdana Ising isaw do mang kriba lantum yung kay kya senta kiba kaya adugi teksak pumbalengan na pugada bani kemega sentra Manipur Pradesh Congress Committee gi miyang makara Dr. Sel MP Shishina Sinduna Nongmigueba Lemna Lemgi Tharamam Wangkai Puja Community Hall Pangtokre Ising isaw no mang kriba lantum yung kay kya ising na senta duna yamna saw na ama adat tuan kiba dugi teksak punamak lengan na pugada bani haina MP Shishi gi President kemega sentra na pangtokre Manipur Pradesh Congress Committee gi President amadi Wangkai AC gi MLA oiriba kaisa mega sendrana makatana phongdokibada maru oina ngasi medical camp pangthokliba si handak thokibi ising isawna maramoiraga praja singda laina tina yamna ama pokhalakada ba adurigi ngakthokna bani ising isawna maramoidana praja singda isingdagi sandokpa laina loklehau unsada sokpa laina na singba kyama tawrakpadigi relief camp da lairiba praja singi khara safanaba camp asi pangthokpani ngasigi health camp asida mekesh da lairiba lairaba awana nanglaba miyoi singkaktana tana miyoi sam henbada kanaba piba ngamlagani thaje hari mauna makatana hai manipura haujuk lairiba PR government asina thengnariba flood fighting asi mapung phadi ising isaw si karidagi tholakpano haiba kupna nainaba masangi maru oina water resources department amadi mari lainaba singna nongju tha laktinga gi mamangda department na dam turel gi torban sing repairing taunaba mari lainaba singda se thagatli haibagi report phanglabusu thawoidana adumak laithokpana handak akan manong surakpadigi dam gi gate hangna bohonabada overflow eraktuna masidagi iril turel na singbi ising sarakibane masi mari lainaba department singna section daba amadi thawoidana laithokibadagi ni haibada hamma thokloiki mauna makhatana hai hana phibam soktun lairaba turel torban sing siembagi thabak matam sana lusindabana ising isawgi khudong thiba kaya asi miyamna mayukna hanmani loinana pochai kya mangki kaya asi gi compensation sakarna pigadabane ising isaw do mangkriba lanthum yum kai kaya senta khiba kaya gi teksak pumalenga na pugadabana ki loinana ngasi gi numina si opposition leader Rahul Gandhi gi mapok numit tabana ma ki tungi lakadaba punsi lambi kudimak mai pak poirasuna bopam su phongdokhi atoba paomana Thawbal Okram gi imung amada bom thamjilamabu yaningdaba phongdoktuna wakat mi pham sadakri ngasayu anganra Thawbal police ki manungsana Thawbal Okram da leiba miwe magi yungi get makhada sakangdaba miwe singna Chinese hand grenade ama thamjilamle bom thamjilamliba imung amati Thawbal Okram maningda leiba ningomam babu sai humfuga tere kawi sinphamna thika tawbani hari bom adu miwe sigi yungi get makhada amubo plastic amana yomsilaga thamjilamane bom adu ngasayu imung onungi miwe singna thengnara khibani hari khudaga Thawbal police ta paw piwidagi police ki kangbu laktuna bom adu asu engam yauduna laktokre bom adu Chinese hand grenade ni haujuk fawu kanana kari maram gi damakta bom adu thamjilambano haibagi maram khangdri hai bom thamjilambagi thawong adu yamna kana yaningda ba phongdoktuna lamdam adu gi miyamna ngasi Thawbal Okram community hall wakat mi pham phangkre wakat mi pham li bisingna yumlakta bom thamjinba yaningdi kari gi damakta bom thamjilamli bano haibagi asingba maram khangalo matungna asiguma thawong asi amu hana tawbigano haiba kholauk sing laukhi amaromdana Union Home Ministry na Myanmar amasung Bangladesh ni hana singnaba singmasa khangdoknaba numit kuntrani matam pikibada sukre hauju phawba kayam khandoklabagi haibadu khangalo sanjui hanthem mamang tha me 18 da Imphal la phongba pauksi singna mayek singna yawkiba Myanmar amasung Bangladesh na singnaba illegal immigrants numit kuntrani gi manungda masa khangdoknaba state singama di Union Territory singda instructions sing pikre haiba pawsi gi matana social worker sanjui hanthemna wafum kra thamnakli Sanju ehan timna pauksi sida phongdoropagi matungina di hariba pawtu the Indian citizen ni haina claim tawriba Bangladesh amadi Myanmar gi lakpani haina singnaba illegal immigrants singa dugi background singa du sabsana numi kuntrani gi manungda khangdokadabani haina mayek singna pali loinana numit khrani sigi manungda makhoi gi documents singa du verify tawgadabani makhoi gi maramdamda halannabi gi thabak sing packet kani haina Union Home Ministry gi mekedi gi akan mayethang haibadi Instructions sing leba sig state sing amadi Union Territory sing da pikhi sanju ehan themna makhatana haribati bara sarkar na thenglabus thengna lamdam asida thokliba hatna suna ba yawba wathok sing gi root cause khangalangna ba male khalubada asuki matik
haraukhi amasung yathang adu yamna haraukte yamna okay adobo hauzik numit kuntrani mapung pharba union home ministry gi instruction adu kaya yamna hauzik manipur paliba PR government sina thabak to ontholabagi illegal immigrant kya gi documents sing verify tawba loirabagi kaya yamna detection amasung detention tawrabano roinana hauzik phawbut illegal immigrant kayam magi maramna halan khrabagi haibadi deportation tawkhrabagi haloinana district kya da detention center kya sarabagi hauzik hariba detention center sing adu illegal immigrant masing kya laibano habiki sab sabado PR government asibulu singliba governor ekebala chief secretary PK singa amadi DGP gi mafam da hanglaki sanju ahan themna makhatana haribadi hiramasida up to date oiba survey tawbigi marik sumba matam laibak miyam da puthok tuna khangadabani haina demand tawraduna hiramasida lamdam masigi CSO singa amadi political party singa mari mari leina punamakna tumina election bi roidabani haina miyam gi pungning singslakni loinana mangla makhatana haribadi hariba thabak sing si tawdriba oiragasu tawdriba ki maram punamak mayek singna khangadabani hari makasa tharak poina to pawmana ziri lambi da landslide thokpadi gari kya panduna lairure ngara hing nongkan subana maram oiraga national highway kuntraga tare Nepal ziri lambi gi saru am oiriba longsum amadi rangkhong khulani ki marak landslide amadi maslide thokona maram oiduna matam khara lambi paring asi gari satok sin yadana lairure landslide thokpagi pawsi hek phangmaga lambi semagi thabak toriba ABCI company gi kangbun khudakta lambi sengdokna ba mission sing pusinduna lambi da phunjinduna lairiba do sengdokpagi thabak jatakhi nungthulpung amarom taba matamda lambi sengdokpagi thabak losinki masigi matungda lambi paring asigi nak yet animak ta panduna lerama gari sing mauk sagum satok sin tawkhi ari amarom dana plane kaibada laikhidrabi lanung theng singson gi thawai yaudra haksang purakri handak aeroplane paibada laikhidraba lanung them singson gi thawa yaudra haksang ngasi nungtil punga mataba matamna Dimapur airport purakri laikhidrabi lanung them singson gi maphamda mapam adugi miyamna aroiba hekaleka tamnuna ikai kumna utkraba matung ngasi nungtil pung aniga mini kun taba matamda Dimapur gi kangpokpi gi damak lakpaukre nungtil pung mariga makai taba matamda Kohima thungki maki thawa yaudra haksang mayum yorak matamna numidang pung mapalum taraba yai haina panari Thasi ki taraga ni thuida Ahmedabad ki London damna paigadaba Air India B787 aircraft flight number AI171 kai khibagi thawdok da miyoi sani gu humdra hen sikibadu gi manungda ngarang phawbada miyoi samaga maudra masa khangdok pangam khibaga loina miyoi samaga yankhai gi mapan gi haksang imung manung gi miyoi singda kushina khiba matung thawdok tu da laikhidrabi lamda masiki kangpokpi lalung them singson gi haksang ngasi nungtil Dimapur airport purakibane mafamadu kuki union Dimapur dai khidrabi ki imung manung kuki student organization Sadar Hills private school association Naga council Dimapur amadi director airport authority of India Dimapur yauna okpaga loina awaba phungdokpi gi mifam ama aduda pangtoki laikhidrabi ki mafamda haikoi nat koi besatna bising loina ikai khumna bu utuna mini ani tumina lepki Kangla Paudu ki topa maruiba pawmanu sahi lising ahum henbi ki puari lairaklaba Manipur miyoi khrana maset thugaina bohonare en binen ipa ipu sing sahi ahum henbi ki puari thamduna ngaktuna lakhiba imalebak Manipur si miyoi khrana masa gi aningba apamba da maset thugaina bohonari masigi saruga moina mehaurol gi lairaklaba lamkia anaw maming thonjinduna puari gi khungul muthatna ba Khongthang thangjilakliba former CMN Berena maki social media thadoraki gorol manari makhatana haribana hana tholamba khulgi maming kya nauna thonjilakpa amasum anauba khul kaya maming thonduna tholakiba thong singa si thingna ba mahakna lusingba BJP gi lengak lairinge matamda di Manipur Names of Place Act 2024 si semnamani hausik lairiba lenga sin act asigi makhada notice thoktuna thabak torakba si thaganingai ni Mari Lenaba Department of Authority ni ek asigi guideline ngang sakadabanari. Panmayabade maki sarkar lairingi matam mang sahi English singaniga kunga mari ki Mars taraga mangada hairiba thawong sing asi thingna begidamag di Manipur Names of Place Act 2024 si official gazette oina phongduna thabak paikhat pahoram labani loinana hana lairamba khul ama nauna maming thonba madi nauna tholakiba khul ama maming thonba matamna Manipur gi Land Resource Department gi mangjungna ayaba lawgadabani hanesu hairiba gazette notification tu mayek singna palibani
loina gazette notification asi thokhraba matung English ngani ga kunga mari ki December 18 da hariba thabak singa si mapung phana yengsinabagi damakta Place Name Committee for the State of Manipur haiba masu establish tawkhrabane committee sina phangba report singa matam gi oina sarkar da submit tawgadabane mathau tarabdi sarkar ge ayaba yauna nauna ming thon manatragan han lerama khulgi maming ama nauna onthokpa maram sai haina khalabadi madubu khananaba matam sana sarkar recommend tawnabagi ayabasu piramkhibane The Manipur Names of Place Act 2024 ki Section 13 ki makada gazette notification asidi yauri bo wafam singa sibo indaba singi mayokta sahi amadigi ahum phawba jail thama yauna lupa lising yankhai digi lakh ani phawba fine tobu wafam sing yauri Hariba gazette notification asi laijarabasu hauzik thokliba kangluki irang asina maru oina more dagi lanjenarak tuna tuan relief camp sing de lairiba IDP singna makoina sarkar digi phangpham tokpa khudong saba singa du launaba mari leinaba police station singda register tawnaba honabada kuki singna more dagi lairiba maitai khul kya makoi gi maming do onthok tuna Google Map ti yawbana police station singda register amata tawba yadri haina akanwa protest kya lakpadigi en birenas minister oiringi matamda nauna khul maming ontok pamadi nauna khul maming thon ba kya thingnaba gazette notification thok tuna honaramba kya do hena kansina thabak paikhatna ba hauzik leiriba PR government sina thabak paikhat pau khreri amarondana Israel na Iran ki nuclear infrastructure singde attack sa takri Israel amasum Iran ani ki marakta soknaba lana si hena pakthok sakthokpana maram moiraga Iran ta leramba Indian ki mahiroi sing ahanba face ki oina ibawke tawba hore Lana sigi ngasi tarik ni sanma numita Israel na Iran ki nuclear infrastructure yauna military site kya air strike sa takri Israel ki attack ta Iran ki Arat heavy water reactor yaw sauna amara thukle amarom na Iran Israel ki hospital de misal attack sa thabadagi miyoy kya sukle Southern Israel de Iran nga sa takhiba misal attack aduna maram moiraga hospital adu ki saru ayamba amata thukle misal aman Israel ki Tel Aviv ta attack sa thaduna amata kya thukle oirakliba phiba masida Israel ki Prime Minister Benjamin Netanyahu ki maikaidagi Iran ki mathakta akanam attack sa thanaba khankre loinana Iran sa tharakliba attack singa si chap chap pakhompi gane hanu su khangala krena pawsna makhata na su phongdorakli